Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri ngasi sum hausagom Manglan ahum suba tangkak amok puduna lakjeri mayam punna taminarasi Chanbigi kai khara yengbiramlaga mayum dahanakri Binagi mapai bungona paumdu tarba matung Chanbidubu kayam tina soino ni bema Baba kashu thoina sopanantida Sailana thorok gari na thangjilak poira male Phari thina sokdadi Itaw hayung ta chapurisi Itaw ranjita so unadaba kuire aduna anaba hangboina adum chalase Yai mana hairakpane moduna hoi taw chalurasi Ronika amadi mina makhodi thangmai bandai ngangtani Ronika hoidaki thongal ahomuk kalaga leibani mina hoigina Ronika gi mapa yai masina amo Libya gi mapa oiriba Ranjit Punatizi school da ojoi minabane aduga mina gi mapa modudi gaini gi senior doctor ni macha haktaktagi hena naknakhibani Ronika hoida chakcha se haibagi pulapun bani Ranjit ki mungso yawgadabani aduga anaba yawbaduda haibudu hek phasamandadana haidobani mala amadi sanitana chakomna chak insang honari yai mana Khoi Ronika di noi da ngasai tap tai chare ena chaning din haibani ne Ronika na baba ai kai haige na chanu pipi saning da ma tawda torokon haibana tro ai lama bani ko ngasai koi chen bada loin tung khramne Minana Yang ni ko chen gi ra chelo ge ra adum lami du de lehronak hanuba maraksida Fet kalawram dona Ronika no fok hagutuna magi rom da changkre Minaso chatkhribido tanakre Mapasingdo nokduna wari sana hauri Somdaso Libya hangi imungdo jakjari mamai bema memthoina wari haudorakli Bema ngasidi chenbiga tumhorodana mama ngasidi manga lairgi Abothina mo khoi chenbido accident hobo mi bumandeda chabet ngang lhawani I karakdana taptai khanaramani Ranjit na Hai ibunga angang nari kanduda adumdo tawganu ne Hoi moi machanupi ni se luna tawjo Hoi moi machanupi ni se luna tawjo taman khreda Ado baba Ranjitu karina tai chandaba wam hairakadege khanna baba talle waga haidoba Ranjitu machangi matawduda kaina tai chadaba wam hairagege baba talle waga haidoba thabaki wani Memthoidu thabakki ni haibaduda wari yauselakli Ha thabakki di kari Ibunga nangi lere khoi du da ba Abodi mama da mamit paining lakne Ranjit na Mama nungai gi don thokna Memthoidu tumin lengri Lembiana Ewe jangi manak tu chale ko Lebia makut hamduna thokre abodi na O arke thoma saibado khangidana khangini Omagi driver amathiri ayuge dawba Hera na tai ja daba wa Ibunga akhoi mungse yamna lairi haibai mungsunate na jeso thamada 20k mungni thada phangise ipa su tolop chawri dangboi padi pamde ne baba habjika na thabuk chulhaw thira le di amte yar baba hoy tolop chawi loi khangiba ado aidi like so ite adai paisa bari da nambadu magte ngamoi dabani na haibai wani Kaisu kaide moi baba Icha sin harisi so chumbadi yauri Hoi matam khara higingo Oh ye Masidine Abe thoi machana pigi makokta nan hairakle Bema Noi pong sundar hoinda nang baba ga egana ne nang gai bungo Thomas ka mari leini Longbei wa hairama bani ko Ima kamai dau duba Edu koisu koina dir Kainu kamai dau dinu duba Hai bodono pi Nupi na thembada pangdalaba nupa ma leibra na hey masidi on thok pangkrida O hai ma ai maung yengage aduni icha sidi thongna leiga dawni nupa phana ba hotna bada thongna leiga dabani haiba mama se nokningdra ngamdri ahanura kansida ukaita abani ne icha nupa chawpagi mai yalin hey kisorje yam pentana macha nupa tana ma hairakli bani fenle taning dramale iba Hanu thangna nam chadaba wangang na kadugo Chabok pising busen nagadra ipa nga bo bulak nagadra Psychiatric doctor oina ne oiramasu phadawne
Kisorje chakumde khabai do langtana langlangli. Napayay mi mayam ki wayal butagadra nangi wathi butagadra. Ay singaurabani de. Kisorje mayam na sakhang na lawyer ni. Majanupa Phalena geni doctor oibani rims puri bani. Phalena fingtong khalakli. Kari noi pa. Nang zibu hara sungang helim talle oiba. Ay de rum changagi. Jaglu rai biro. Nasana sai palini. Saunagum siko. Masi yangunay mase. Mama do the lecture amadi ngangna sana yadriba imungse. Mi wali magase kachikta sa paramdaw ni ko. Phalena stair kana hairagni. Ipayare maral jidraba imado namdana maral sibirano. Jom Ningthouja ne sorarende mungne kaudhabirakani. Saroi ngaroi on legine mo. Masi kamaina ngangna dunu masibo. Ai do ngangaroi ko. Phalena mapagi mataududa nokna mangirom na changkri. Kaplibani maso tumen mama leitaba haimbasi. Mama leitaba haimbasi magtabo awatpa kaya mani leiriba. Adugu mapan thongda noktuna leiba ngambani. Ichathoy chako charabro nangbo. Jikona Baba Chadri Chako delwegre. Imasida arkevani chaningdaba dui ngakleraga charni. Hoi pangtheng thangang kanuko. Namasi paigi na tawleide. Amta pahan gase. Tezit ki makhotei Binodana phone mulleduna. Bunga nangmo chakchadi hairine thengna chaganuko. Arkena bani pulaga thengna tunganu. Jiko mama gi pakhachawa mataududa nokna wakhom piri. Hoi beima. Asomni mapana haibadu satai. Bino nang sirina jase foreign da te ko leido. Masidine moinu piga hune bise hekta tawine. Hongang birakan hoingonda. Phone na mon sendon hairakli. Bunga Phalena leida bro. Imama de yumpangna thadok paso yadamnina moi paga mabani khak leibanina. Hoine chumini ichada nungsibani ne. Ima nangi pakan ganjilaga amu nungai tabido tawbra. Tezit mangina pidagi phone tap mulli. Ibunga ipani yari thamjaru. Namazi mai hongna bido tawgre. Tumhanda di yari masi. Jiko du nokladuna. Wahai baba. Phone thamna kre Thomas na wangang lakli. Ima kadawe haino. Koi manabu Phalena do nungai de khote mai hongna bini kaino. Kinom tawe adabisi. Hoine. Ima do damyam nokningbani. Unadaba sukoire. Hayeng di Robert kapuna Phalena khoi marino da haijelasi. Hoi yai. Lao chakchorse nganta tumasi. Asi haina dana mabani so chakjaba toklaga tumma changnakri. Chanbe tomo thenge ko chikpa hanjelani. Anita na makhoirum dagi lawrakpani. Chanbina hoiba ma. Lebiana tumasi chanbe. Ludo se hayeng makhata tharasi. Nang su chikpa hanjelani. Aisu thabangan ta chatpanina. Hoije. Lebiado tumasai jawai wani. Tumthaba yaba nate. Aisida amta thisirane ba. Nakanan thokduna chanbi tungraba yengli isisina tumlamli masana baga kaiga. Amta thiraga yengene. Aduga message sajange ite khangange ba. Mathawa magam IG changduna search story phangsu phangi ilaina. Arke Thomas Lebia harangda wa thairi kaina sire. Photo ka thagaline amta yenge se. Oh my god. Machin no mukfat mensele. Kaino kanai siba hot khoi side. Thomas na magi office ta phamnaga makong karan chetuna file ama makuna thangatuna yengiba photo ni nakande kanagumba mana kapirak pasumali caption dana candid shot ningomam felle ihan bada felle gi kamendo changtuni yengle argi bungo engal lo haibana taum leibase jikoda moment san tawri nakhoi ani di nungairam ni da ko nakhoi masen reply pinari adu hanne yenguntre nupi kharagi comment tengli hanje wa thawai gi magbungo kai khofazano yamba asugam hot orisibu morokam chabige Paginatri sathina ngawe yambo yambong de gi soidano yadongni foibe yambo mathangda lesram Amelia magi commento mamit lauktuna yengni yambo ai longba invitation number horobani ko I love you reply da Thomas kiri yawa khara lady yawda basu yawri khara mana thagat baga su yawri Lebiana masi kesanero dorida karam kana thagat panu yengni karang thagat poirami kaino masi ari bisiga koinari ro long dore haina tromaise phai
nungainiba aisu phangdanadi to oiba lebya mutkado pungtik ti I opai leite phone makhada sound namseli aduga tum thakre Thomas ka Jiko ga do room dai thorokpada Robert to yoraktuna leiramle Jiko na ngalli dai naw nangde Robert nok fit dongna odamo khangalinga sidi sarngaso warim ta tanangena Makoy ani su phamthai tanjado da bomti sangong glass ahom poduna janglakle paratha sayawri sese Robert Ija sa saram giroine noi sar hoiga jamina roko hoi masi bomti su changkre Thomas na Robert koi wado tang haiba Sir gi driver gi do nupa macha chahi ko ni haiba angang ama adu ma se gari anamba thawba loina haiba wer man magi parents ka so phone da wari sanari chungmai rong dein hai aina sargam tang sana jar khige aduga marol do hairekin haikibani parents ne so expert oi hairmani na phari angang dugi mem da direct jalase Jiko na phale de kam dawba nang khangdriba manga sidik ti lein haibani morning hour do maloiraga noi da haijalase Robert ta mon saladuna Robert horani noi da mojiko hoida chakchasi ko hoi sir Robert yamna chami Lyric laisu da wati adabu matam sidadi bisa yaungdrabadi yadi haibaduni mamana dukan machama phamdona tek honabaduna di oiba banate aduna ngangamani tuition tawduna leirambani kona Thomas ka thingnaduna magi secretary henduna nungaina leirambani hawjuk phangba Robert so sakta chuda wat panate Thomas ki makhani haimbada noptaba misakni maram masina magi sarna haiba wanda no haiba yoroktribani Thomas na so Robert podo ki matik thanjai aduna ma hawjuk phangba thabuk ama tawada awaba yawdana tawribani nasidi Ronika langtuna lembya oina ngairi loire kainu ne haye ngasi kak soramda pung 10 da hangni haibagi dena tana lotion bewani honangane ngangnangam ponati dai lembya solution maloyaduna mamada manam namhanduna gari macha do Ronika ga thauraduna mana tongduna getai thaudorakli laibak thirira pharira nupa homduna gari khambaga moina chatkimaga mapa chanari Jikona hawjikidu waibo moram shole Jikodo Robert na sir sido iduni jangasi hoi bye law jangasi hoi napi machani duna thokibagi getu mas ihang hangdokli makhoi hom samang da leptuna le Thomas denganga I maram de leiriba yumdo pangwawa na so ode aduga kari ki driver ki sinpham se pamli no hainduna khalle Thomas na thabakda tilhang thina bai mung soidan oirongani Robert na yumsiba milei bro abothe hoige oibada tro imung dagi mem thoi thorakle ngahak munning dinan le Thomas ka Jiko ko so Janbi gi mama doni haina khankre ima Janbi gi haima hoini mani imunga ka khalu laune makoyong khungul loktoke dawbado mem thoina yada dona lokthoktre mayai ka da phamhalli aduga abothe gi romda onchen dona kauri hai abothe Ibunga nangbu tamran hey thoro nangbu hangmu milai ne makoyom don shindon hairakle Ibunga amasidine Ibunga masidi imani masakangre nakhoi gi marup lo ima marup hairse yaida mase gi secretary ni haima icha su phajai ni hey masaka se ima akhoi ga bunbai ni mem thoi da nokli Robert chanokli Jiko gi wado da ambothe magi room de hekda chendarakli makhanda Thomas oi umbada WW changsilakduna phamli memthoi macha don seladuna noi ta mohoi sigane hana khangnabra nangbo mama Sir Thomas ki neba aina haiba driver do haima ima ni khangodi dana ima ne jangalo lakki ko ima yani breakfast arak pada ngairi nungai de dei bungo ima lo lokki ki nakhoi wari saram ko ima yani ima soyong na sasi tawani phari imange jani Janbi ga bothe ka khagla icha hoi se gyan ta drama le ne Janbi duna ne ai gi tei ma jani aduga bothe ga anda icha nu pi le bya na malai chahi kunum doi haraka dawri maga khaktani ne moi bani khaktani Jiko do thama sai feeding le duna oima gyan ta jaw dre khoi Thomas na phari ma abothe se kari chaw ma jaloi nai bana tro haibane
Koi pada lirik su kaya kidau haudri. Maji budine, hey, makasa tam daw yadri. Simba nga moy da basu na tabdo da. Mama, ima baba hoy di kay honani ke. Hone, ima di kay shitaw di. Makoy mapadi, disease ko lo jawari. Na chanupido na ami showroom dane receptionist oy bani. Ay ngi chasingi khoy dei chok thong nga harga di. Thabak chulhang thi daba. Mingi mateng pangan base. Ima di am harau jakre. Ufari ma. Ando de akoy siyong na batawag. Abo thi da on shiladuna. Abo nang hayang de kila ko. Dressy nangi comfortable oy gadaba adum sela suye kaisu kaide. Ado seti thamjan ma fai ko. Hoi pani sir. Sese agi car ni ko. Mam thoida mo on shiladuna. Ima akoy thoagi. Lao lao ima thindoke. Yani ima akoy khara thori chalo ki. Jikko gi wa da mam thoi shudum lai hauri. Departmental store amada minado jana thangna ba khara leiri. Lawyer dona paisa pina ba tawbadu magi purse to yawramji. Bag chawdak tawbadu tang puraklamni. Matha sana. Kumai tawde ba sire. Si sidai lawbiro. Nakanda hairakpani mina ngakning thokle. Midu bada amuk hena ngagri. Napado di mangonda nukmi adamang king na leiri.